ꯄꯣꯠꯐꯝ ꯐꯥꯟꯗ ꯆꯣꯡꯈꯠꯇꯨꯅ
Hey, angaubi, nangi na khut nong matasu ham daba khutuna pakpai da pai ba yaba nate ne. Nang na pai bado piro. Ai na piri siu ina chaw. Ya de ne. Asa po se lot chindu na ga chin ki ga tawi ne. Dorena. Hey, ni ga cha po chindu piro. Jingle, acha po se mulu ne. Mulu haraga. Jinglena. Hey, piro. Piro udana. Masi hek phujilak babu. Mundu na pi memjana. Masi ge angaubi se lam yamna heli. Aigi problem se mana hek mangthokpire. Dorena. Matau se yengba nungaitro. Kapni ne gaina. Masi hek thajin babu. Ine nupi masa se masak matau bu phajai ne. Ine noi swai da giro. Mama mapa na yeksin bidro bro. Mama mapa mathong maram khangpon te da. Yeksin laga bo sumna tawki gadro. Aina luna tawbi sida sida leirabani. Ine dagi mana khara chakhi bado ine gi mutadro. Dorena. Ini na chaba yadraba. Pot khara nupi macha sina pijage tawri.
ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯌꯣꯟꯊꯣꯛꯀꯦꯁꯨ ꯇꯧꯔꯤ꯫ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯅ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯁꯥꯔꯤ꯫ ꯅꯁꯥꯒꯤ ꯃꯤꯡꯆꯠ ꯇꯥꯅꯕ ꯍꯣꯠꯅꯕꯗ ꯑꯉꯥꯎꯕꯤꯁꯦ ꯅꯪꯅ ꯀꯔꯕꯥꯔ ꯑꯣꯏꯔꯤ꯫ ꯏꯅꯦ, ꯅꯪꯅ ꯑꯉꯥꯎꯕꯤ ꯍꯥꯏꯗꯨꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯄꯨꯔꯛꯂꯤꯕꯤꯁꯦ ꯃꯤꯅꯤ꯫ ꯃꯤꯉꯣꯟꯗ ꯇꯠꯇꯅ ꯑꯉꯥꯎꯕꯤ ꯍꯥꯏꯗꯨꯅ ꯅꯣꯛꯅꯔꯤꯕꯤ ꯅꯪꯕꯨ ꯃꯤꯔꯥꯅꯦ? ꯑꯩꯕꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯟꯒꯅꯨ꯫ ꯏꯅꯦꯒꯤ ꯑꯐꯕ ꯑꯣꯏꯔꯛꯂꯣꯏ꯫ ꯏꯕꯨꯡꯉꯣꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯑꯉꯥꯎꯕꯤꯁꯤꯕꯨ ꯄꯨꯔꯛꯂꯒ ꯏꯕꯨꯡꯉꯣꯅ ꯑꯃꯨꯛ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯏꯅꯦ, ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯁꯨꯝꯅ ꯄꯨꯔꯛꯎ ꯍꯥꯏꯕꯔꯥ? ꯏꯅꯦꯒꯤ ꯁꯤꯠꯇ꯭ꯔꯕ ꯑꯆꯥꯄꯣꯠ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗ ꯄꯤꯖꯧ ꯍꯥꯏꯕ ꯅꯠꯇꯦ꯫ ꯅꯨꯡꯁꯤꯅ ꯃꯣꯃꯣꯟ ꯂꯧꯈꯠꯂꯣ ꯍꯥꯏꯕꯅꯤ꯫ ꯃꯥꯅ ꯄꯥꯏꯈ꯭ꯔꯕꯗꯤ ꯃꯥꯡꯂꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯆꯥꯒꯦ ꯇꯧꯔꯝꯂꯕ ꯑꯆꯥꯄꯣꯠ ꯃꯨꯟꯕꯗꯨꯔꯥ? ꯏꯅꯦ, ꯅꯪꯁꯨ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯃꯨꯛꯇꯪ ꯑꯣꯏꯗꯨꯅ ꯌꯦꯡꯒꯦꯔꯣ? ꯏꯅꯦꯅ ꯇꯠꯇꯅ ꯍꯥꯏꯕꯤꯔꯤꯕ ꯑꯉꯥꯎꯕꯤ ꯇꯣꯛꯎ꯫ ꯃꯥꯒꯤꯁꯨ ꯃꯤꯡ ꯊꯣꯜꯂꯤ ꯑꯌꯤꯡꯕꯤ꯫ ꯀꯧꯅꯕꯒꯤꯅꯤ, ꯀꯧꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯀꯥꯟꯅꯗꯦ ꯏꯅꯦ, ꯋꯥꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯁꯤ꯫ ꯄꯩꯁꯥ ꯃꯌꯥꯝꯗꯣ ꯍꯦꯟꯃꯜꯂꯕꯅꯤ ꯂꯧꯔꯤꯗꯣ꯫ ꯍꯟꯗꯣꯛꯎꯗꯤ ꯍꯥꯏꯗ꯭ꯔꯕꯅꯤ, ꯃꯈꯥꯗꯩ ꯑꯃꯨꯛ ꯁꯨꯝꯕ ꯎꯍꯟꯕ ꯌꯥꯔꯣꯏ꯫ ꯑꯩꯅ ꯍꯥꯏꯕ ꯌꯥꯔꯕ ꯅꯄꯨꯟꯁꯤꯗꯣ ꯅꯨꯡꯉꯥꯏꯍꯟꯒꯅꯤ꯫ ꯑꯩ ꯆꯠꯂꯦ꯫ ꯇꯥꯗ, ꯅꯨꯄꯤ ꯃꯆꯥꯗꯣ ꯒꯥꯔꯤ ꯇꯣꯡꯍꯟꯕꯤꯌꯨ꯫ ꯃꯥꯕꯨ ꯊꯤꯟꯕꯤꯔꯝꯃꯨ꯫ ꯁꯅꯟ ꯐꯣꯟ ꯂꯧꯊꯣꯛꯇꯨꯅ ꯇꯧꯏ꯫ ꯍꯜꯂꯣ? ꯍꯜꯂꯣ? ꯗꯣꯛꯇꯔ, ꯑꯅꯧꯕ ꯄꯥꯎ ꯑꯃ ꯂꯩꯖꯔꯤ꯫ ꯗꯣꯛꯇꯔꯅ ꯁꯤꯅ ꯐꯅꯤ ꯍꯥꯏꯕꯗꯨꯗ ꯇꯧꯕꯤꯌꯨ꯫ ꯗꯣꯛꯇꯔ ꯀꯥꯟꯅꯕꯗ ꯑꯩ